𝗥𝗡𝗜𝗟𝗡 Students Organization Manipur ransamna railway driver amabu kidnap tawba amadi tamtina phu chairakibabu yaningtaba phongdorakli. Information and Publicity Secretary Ransam 𝗥𝗡𝗟𝗡𝗥 thadorakpa chirol amada 𝗥𝗡𝗡𝗡𝗥 village None district gi 𝗧𝗢𝗡𝗡𝗥 apokpagi ming Mr. 𝗥𝗡𝗡𝗡𝗥 kauba chahi kulhumdoi suraba railway driver amabu arambai tengol extremist na 𝗥𝗢𝗡𝗡𝗥 Imphal East ta haukiba tarik 5 da thodok adu thoglakibani hairi ransamna makha taraduna asigumba tamthiraba thodok sing sathariba si khudakta lephanba athuba matamda thigatlaga maralgi matung ina chenaba sing dandi piduna Mr. 𝗥𝗡𝗡𝗥 justice fanghanba amadi asigumba wakhal khantadana fuba chaiba amasung kihan khangwanbagi thabak sing lephangadabani haina demand tawki loinana mari leinaba singna makha tana asigumba tamthidaba thodoksi thokhandanabagi damak yengsinnaba warning tawki violence atharako matamda khangduna leiroi amadi kaidongnungda justice ta compromise tawroi haina chetna lepli haina phongdoki 𝗥𝗡𝗜𝗟𝗡 Students Organization Manipur ransamna railway driver amabu kidnap tawba amadi tamtina phu chairakibabu yaningtaba phongdorakli. Information and Publicity Secretary Ransam 𝗥𝗡𝗟𝗡𝗥 thadorakpa chirol amada 𝗥𝗡𝗡𝗡𝗥 village None district gi 𝗧𝗢𝗡𝗡𝗥 apokpagi ming Mr. 𝗥𝗡𝗡𝗥 kauba chahi kulhumdoi suraba railway driver amabu arambai tengol extremist na 𝗥𝗢𝗡𝗡𝗥 Imphal East ta haukiba tarik 5 da thodok adu thoglakibani hairi ransamna makha taraduna asigumba tamthiraba thodok sing sathariba si khudakta lephanba athuba matamda thigatlaga maralgi matung ina chenaba sing dandi piduna Mr. 𝗥𝗡𝗥 justice fanghanba amadi asigumba wakhal khantadana fuba chaiba amasung kihan khangwanbagi thabak sing lephangadabani haina demand tawki loinana mari leinaba singna makha tana asigumba tamthidaba thodoksi thokhandanabagi damak yengsinnaba warning tawki violence atharako matamda khangduna leiroi amadi kaidongnungda justice ta compromise tawroi haina chetna lepli haina phongdoki